ngase yu phone ki batuan tuan ba manipuri si phone sing digi maroi bi I pauk sing khong ga sarakana manipur to optional gi mai kai digi me am thamjagi ahan bada sana leba poksi de phone pauma pukai de urea marang kai na lei haijaraga su lomi sing na di bag ama fawba lei gi phangdre lainga ki pukai de urea marang kai na lei haijaraga su lomi sing na di urea be ama fawba lei gi phangnadre Laumi sing da urea phangana na ba lainga ki anobu sana kanglo na maram oireduna laumi sing kumsi sahi gi oina matam sana urea phangnaroidra haina sumi painare handaki sahi asida nonga na sukiba maramna phaunga na hunakiba lawpham kyadi haujuk phau pambi sing tham henba yaunare laumi sing na lawpham sema matamda hapna ba natragana ahan bigi oina phau thawgona ba urea yamnamak tangai fadana sanglibani अदुबो हौजु फावबो लौमी सिंगना यूरिया फंगनदबा सिना लौमी सिंगदा साउनो खुदुंग सादबा मयुकनारि लौमी सिंगदा यूरिया हार तंगाई फदना फंगनगदबा मतम सिदा लाइंगना मतम चाना थदोकपिदना लैबसिना लौमी सिंग खामथेंना अवाबा मयुकनारि पावसिन हाय लाइंगना यूरिया सि डिस्ट्रिक्ट एग्रीकल्चर ऑफिसर सिंगी खुथांग लौमी सिंगदा फंगनगनी हायना लौथोखरबसु हौजु फावबो डिस्ट्रिक्ट एग्रीकल्चर ऑफिसर सिंगी ऑफिसता यूरिया मरु अमा फावो योरक्ट्रि मसीना मरम ओइरगा लौमी सिंग करी तौगदबनो हाइबा खंगदना कंगाउनदुना लैदि यूरिया सि लेंगाना कंट्रोल तौबो ओइबना कैथियल लैबसु फंगद्रे लौमी सिंगना यूरिया गी तंगाई फदब लैरगलबा मतम सिदना हौजिक फंगनबा ngamdana लैदि पाउसना हाय लेंगा कि मेकेदिगी डिस्ट्रिक्ट सिंगदा यूरिया फंगनबा ngamdaba असि मापुंगोइना स्टेट की गोडाउन स्टॉक हंथरकपदगिनि अदुना स्टॉक असि सागतपगी तंगाई फदब लै हौखिबा मे थादा मणिपुर यौन अवानोंपोक स्टेट सिंगदा नोंग लेप्तना सुखिबना मरम ओइरगा हापलोंगदा रेलवे लाइन तत्खिबा अमसुम नेशनल हाईवे कुंट्रागा तरेता इरंगथोंग तत्खिबदगी यूरिया पुसलप यादना लैखिबदगी स्टॉक हेनगत हनबा ngamkhidabani स्टॉक मरांग कायदबना मरम ओइरगा करिगोम स्टेट सिनबा थुंगना थादोकलुबा मतमदा यूरिया वाटपगी अवाटपा लैगदरा हाइबगी सिंगनबा लैबना मपुंग फाना थादोक्तबा ओइगनि हाइदि हाना जिरीबम फावबा ट्रेन यूरिया पुसलंगलंबा दु लंबी याद्रबना असम की गोलाघाट फावरगा दिमापुर रोमदगी ओइना पुरकनबा लेंगाना थौरांग खटलै मसिदा इंसिलकलाबदी स्टॉक असि सागतबग लोइनना लौमीसिंदा यूरिया मारांग कायना फंगनबा ngamlagani हाइना ऑफिशियल सिंगना फुंगदोरकली अमरमदा यूरिया येंथोकपगी मतांगना पाउक्सी असिदा मसक ममिंग ताकथोकनिंगदबा ऑफिशियल खरगा वरी सनबदा हाय लौमी सिंगना लाकपा मतमदा मा के लबुक्ता हौरिबा फौदु यावना जियोटेक कैमेरा सिजनदुना नंबर फोटो अमगा लोइनना डिस्ट्रिक्ट एग्रीकल्चर ऑफिसर की ऑफिसता पिसिलबा मतुंगना लौमी सिंगना हार अदु पीगदौरी हाइरि हिरमसिगा मरी लैनना ऑल मणिपुर प्रोग्रेसिव फार्मर्स एसोसिएशन की प्रेसिडेंट थोइबा कोंथौजमना पाउक्सी सिदा नोंगना सुबना मरम ओइरगा लौंगना पानबसिंगी हौजिक फौ मखों सिंदोकपा मसुम सेम साबा यानबा फौ थौगतनबगिदमक यूरिया हार अदु सिजनबगी मतम चपसारबनी यूरिया मतम साना फंगबा ngamdana लैरिबसिना लौमीसिंगना मयुकनरिबा खुदोंसादबसि कोननबा मरी लेनबा मिनिस्टरना येंगसिनबियु मिनिस्टरना मीडिया की खुथांगददी स्टेट असिदा यूरिया मरांग कायना लै मतम साना लौमीसिंगना फंगनगनी हाइना फोंगदोखराबसु लौमीसिंगनदी मतम साना यूरिया फंगबा ngamdaba सिना नुंगनांगबा फोले हाइना फोंगदोरकली मणिपुर लेंगाना मतम साना लौमीसिंगदा यूरिया फंगननबा पुलिसी लैतबना वाथोगसि लाखने मरमसिन लेंगा की मकोक थोंगसिंग कोकसुंग सिनदुना मतम साना 60 ममगी मखादा लौमीसिंगदा यूरिया फंगननबा होनफम थोई हाइना पाउसना फुंदोके अतोप फाव मदना सेबोट ngौरगा सारुबदगी मियोय अमा सिखिबदु ngariदगी ओइरबा याय सेबोट के ngariga ngौदुना सारुबदगी ngarang singjamai पुलिस स्टेशन कोनबा थोंजु पेसु लंपाक्तगी लोंजम खंबा सै कुंथ्रागा मा कोबा मियोयमा लैखिदबा मदिमा की इमुंग मनुंगी मियोय मरी हॉस्पिटल पुखतुना लेकनखिबा दु मखोइना साखिबा ngari दुदा क्लोस्ट्रिडियम्स बोटुलिनम्स कौबा बैक्टीरिया मखलमा यावबदगी ओइगनी हानि हेल्थ सर्विसेस की डायरेक्टर डॉक्टर के राजोना फोंदोरकली लंफेल पात लेबा मेडिकल डायरेक्टोरेट पांथोखिबा पाउमिसिंग उनबा अमदा वा nganglदुना डॉक्टर के राजोना हाय थासिगी मपनगे युपुंग मपलम ताबदा लैखिद्रबा लोंजम खम्बगी अपोकपा लोंजम इबोसौबना कोंग कैथियलगी सेबोट खरा लैदुना पुरखि हारिबा सेबोट असि थासिगी तरागा हमदोइदा ngariga ngauदुन इमुंग मनुंगी मियोइसिंग पुना साखि नुमित अदुमकी नुमिदांग पुंग निपालम ताबदगी सेबोट कांगहौ अदुबु सारोबा इमुंगी मियोइसिंग ओबा खोंहामबा पुकनाबना सिंगबा लयोंग सिंग उलकपदगी खंबा अपोकपी लोंजम ओंबी एबेमु से हुमफुग मंगा अमदी खंबगी मसे पूर्णिमा से निफुग तरुकसु रिम्स त पुखतुना लेकनकी
Laibak thibadagi longzam khamba ngarang ayuk pung nipan makhairam tarakpada laikanaba ngamdana laikhidabani laikhidrabagi mase purnima amadi apokpi ebemusu khudak aduda ras medicity da refer tawki ebemugi haksangi phiwam khara soksilakpadagi hauji ICU da thamduna layengli adubu ka hena mi paingai di oidre laikhidraba khambagi aroiba mathong mangam pangthoklingai sera duda maki mayam tompok sei nifugani thu edu haksang ngamlaktabadagi rims ta pukhatuna laikana khibani hari Dr. Razona Makhatana hai khambagi imungna saki hariba sibor angawbaduda thakiba polam khudima Food Safety Administration Imphal East ki khuthangda thijinkhi tha sigi mapanda kongma kaithilgi lerakhi hariba sibor asigi mari makong thirubada sibor asibu laimina khiba atope imung singi maikeri ana ai yawbadi yuwak leitabada natana sibor adu yengbada patpa pumba thengna dehki nakalamromda angawbaduda Thaki hadiba imungandugi ngari edu yenglubada tin yoroma thingnabada natana ngari gi manam phawba namdana leramki sebot ngawbadura sizinaki ba pulam singi sample lakhotna lampel pat leiba RD wing ge laboratory da thakhre tangai fadrabani mapalam sample thaduna test makal khudimak sathagani adumenama thawdo osi pata phumtharaba sana thaknabagi polam singdi yoganba Clostridiums botulinum haiba Bacteria makhalasina thoganba oigeni haina singnei laibak thiba thawdo sigumba tungda thoktanaba miyamna haksangda masiu oigataba polam singkhaktamak sabiu pataphum tharaba sinjak sing sizinabigano haina sumangna makhataki atopa pawamana official kungani thoi biometric namdabagi wathok lakle Manipur lengaki Directorate of Rural Development and Panchayati Raj amasum State Institute of Rural Development gi official kungani thoi biometric namdabagi wathok lakle Department asigi director na khuyek piduna thokiba memorandum amana hai RDPR amasum SIRD gi stapuna biometric system da attendance register taunaba sai sigi March kungama pan order thokiba lekhrabani adumainama April amadigi May kuntraga mati fawasida department asigi official kaya biometric namlamdabagi wathok oirakli Pausna makhatana hai biometric namlamdaba official singna makoi no office lakidaba natragana biometric namlamdabagi maram singadu matik saba document singa loinana numit mangani gi manungda pislakadabani madu natrabadi biometric namlamdaba numit singadu extraordinary leave oina pangani amasu memorandum asigi matungina April tha khaktada department asigi joint director numit nipani biometric namlamdre amasum instructor na numit taraga mapani assistant professor namana numit taraga mapani OAC CO na numit taraga tare ini atopa joint director amana numit taraga mapani assistant professor namana numit taraga marini OAC CO amana numit taraga nithuini APO amana numit taraga mapani pion amana numit taraga mangani amasum lecturer ahumna numit taraga mapani namlamdaba thenaki Makasa tharakpoina to perform na bureaucrat singi yakada politician singna satkadabanate bureaucrat singna piba pokta khutima politician singna induna satkadabanate khunai mangna basilakpo official singi mathakta lenga sina sap saba thabak paikhatli haina Manipur gi chief minister nongthomam berena phongdokre wafam singa si BJP Manipur Pradesh na sinduna Kangpokpi district ki sadabafna mandapta pangthokiba state executive meeting da phongdokhibani tharong mari lainana chief minister N berena makhatana hai center lenga ki oina su khunai sigi mangna basinba officer singi mathakta force retirement singba takholi state asida su BJP gi anobo lenga sina lana thabak toramba officer singi mathakta action lakholakli Prime Minister Narendra Modi amara Union Home Minister Amit Shah gi miyeng sanba police sing si state asida laidiba politician singna su matau tamjani oi BJP gi lenga si laktringa gi mamang da leramba lenga singa dudi masagi kana ba thiba transfer posting tawigi thabak singda hena thawai yaunarami maram aduna state asi hiram khudimakta sothaduna yamna sathiba phiba mamda leiramlibani adu hojikti lenga sigi makhada haukraba puwari singi liglam tunginduna nungsi sana ba sakhotpa state ama oinabagi lambida khong thangjilakpa ngamle telaba matam khara sida BJP gi lenga na nation first haba wakhalon gi makhada isagi oijaba sing thadoktuna khunai sida leiriba miyambu manaba tha amada laminaba ngamnaba gi tuwan thorang sing pakhalakli masiwangna handakta pangthokiba state assembly election da BJP gi MLA kuntraga ni thoi thagalakhibani hainu paus na makhatana phongdorakli fajaraba state asi politician singna manghalure Haujikti center da Narendra Modi gi lenga asina kana sengwala ringai matam sida Manipur su semogodabani mitmang da lairamba sing kaya ma mangkhre
yengsinbinaba leitaba state asi matam sangna leirakli waithausinda lana pata piduna leisilambasing adu lenga asina takthokpa ngamle mafam asida fazaba haipa lepan sing thaduna miyanggi miyeng singsinba ngamba mafam ama ohelagani hainasu pausna makhatana phongdoraki atoba paw amadana miyoi ahum sire Imphal West amade Bishnupur district anigi manung thokiba tongan ma thakdoksingda nupi ama yauna miyoi ahum sire police tagi phama pauna Imphal police station gi manung sanba DM college lambi gi Domino Pizza mamangi lamida hokiba tha sigi taragani thogi nungthil pung taru makhairam taba matamda registration number yaudaba Royal Enfield gari na thombada nupi ama sokpadagi laikat naram laba matung laikidre pausin hai laikidraba nupi edugi maming Lakshmi Reme say yang kai mathoi mapu roiba angam dangmai kawi sangapam kairang lamkhaidagini ma hokiba tha sigi taragani thogi nungthilgi pungpham aduda gari masa bole na thomba sokpadagi Rasmidi Street laikat naraba matung ngarang numidang pung mapalom taba matamda laikhitabani thaudo aduga mari lainana Imphal Police Station case ama lakhalaga laikhidraba nupi aduga asibak sang ngasi rims ki mokta postmortem tawraba matung imung manunggi miyoi khusinakre hadi Police tagi phangba atopa paw amadana mapandagi lakpa sinmi ama usi hidak sarubadagi laikat naraga phare haina putharaklaba matung laikhidraba sinmi adugi maming Sunil Rasbar se kungatru apokpa Shiva Rasbar kawi West Bengal gi Uripok to office oiba Masul Buildings Partners hariba mapalgi company asigi sinmini ma company asigi makhada yum sabagi thawak subani ma ka loinana Masul hariba company asigi sinmi singna yum sabra sijinariba masak sing Tera lukham leirakta leiba thaunauzam construction hariba supplier asidagi lawani mafam asida mak lek saduna leibane edu haukiba tha asigi taragani thuki nungthil pung barorom tarakuma matamda ma asi pangoda obadagi Rims Hospital pukhatuna lekatnabada ma usi hidak commando hariba si sari haiba khangmangamki Rims ta numidang ama leiraga lekatnaraba matung mathang numit taraga marinigi ayukta Khodong thiningai oidre haiduna discharge torakpadigi hospital lagi putharakuna thaunauzam construction ki office ta leki adubu ngarang nungthil pung anirom taba matamna mangna leiriba ka adu siraga leirambane haidi mak doctor dagi putharaklaba matung amu hana usi hidak saram gadra haibigi singnaba thaunauzam construction ki staff singda lei haidi thaudo aduga mari leinana Lamphel police station na UD case ma lokhotuna leikidraba miyoi dugi asibak sang adu ngasi Rims ki mock force motem taraba matung imung manung da sinakre hari atopa thaudo amadana Bishnupur district ki Kumbi police station na konba Kumbi college ki indoor stadium semga sakatpagi thabak suba yauba sinmi ama ngarang numidang pung nipalom taba matamda mahakna thabak suriba mafam adura thauri yalaga siramle police tagi phangma pawda laikhidraba miyoi dugi maming Laisram Amarjit Elias Thebo se kunga mathu apokpa ingosa kawi new kathil manbidagini hari mak mayu makai panbaga loinana sai amarongi masanupa ama leire hari thaudu aduga mari leinana Kumbi police station case ama lokhalaga ma ki laikhidraba haksang adu lokhotuna postmortem gidama Rims ki mokta thamkhre hainasu pausna phongdorakli atopa faw madana gari mafam sadana khamba singi photo tharakpasingda lupa sawnga reward piragani gari mafam sadana khamjinba singi photo namduna tharakpa miyosingda reward oina pinabagi anowa law ama athubada semlagani haina Union Minister Transport Minister Nitin Gadkari na laukthokre wafam singa si Delhi da pangthokiba Industrial Decarbonization Summit 2022 da saruk yaraduna mangna hai karigumba lana gari khamjilamba miyedugi fine lupa lising ama yoba tarabadi gari lana khamjinbegi photo tharakliba miyedu reward oina lupa sawnga si pigadabani thauramadu minister na makhatana hai leibak sida leiriba imung amatana parking space amata semduna thamnade adubu imung amada leiriba miyoi khudingmakki car di leinaba yauri Delhi dadi apakpa saruk singa si parking gi mafam gumna miyamna khanari miyoi khudimak car leibigi wokhalon su lakle haki hiramasi gi matangna sapsaba legislative framework irabra haibadudi mayek singdri wapamasi India da leiriba miyamna gari sing mafam sadana khamjinbegi matangda palladuna phongdokhibani makasa tharakpoina hoyalan pawda phongba topa maruiba pawmana to a fast toraba mahirui singi leibak college singi intake capacity hengat loidori lengang nasu NEP 2020 satna hananaba khangandri Manipur gi mai masing tambagi puwari da ahanbu oina handak sahida Council of Higher Secondary Education Manipur na loba class 12 examination na pass toba mairoi singi masing sada maudra henduna khwaidigi hena wanglabasu mai paklaba mairoi sing makhatana mai tampham oigidoriba college sing oinadi hanadigi lerakpa makhoigi intake capacity digi hengatpagi wafum di leitri loinana Manipur National Education Policy
NEP mapung fana implement tawraklabadi college singi intake capacity hengalakpagi mahutta handarakpa yabagi phibamda leramle handak saida class 12 examination gi result science arts amasung commerce stream da mahiroi masing khwaidigi yamna pass tawrakpagi manungda mahiroi kharana professional line da sakhibaga loinana mapan gi college singda tamnakrabasu asuk yamlaba mahiroi sing asigi makhataba mai masing manipur gi government private college singda loinamak tamba fangadra natragana fangloidra haibigi wafam song thorakpadigi ngasi pauksi sina manipur gi oina leidiba lenga ki college kharada satuna mari leinaba authority singa unaduna wari sarubada 12 examination gi pass percentage ki masing wanglabasu lenga ki college singda ngasi phawbigi oinadi intake capacity hengat hanbigi wafam di leiti haina phungdoknarakhi Amaromda DM University ki Vice Chancellor unaduna hiramasi ki matang wari sarubada magna hai Danamanjur University ki makhada leriba constituents college manga ki oinadi mamangi academic section da leikiba intake capacity adudigi ohongba leiroi intake capacity hengatrabasu mairoi singna lamdamasida tamba phanglaroidra haina mipainingai leiti adubo postgraduate ki matang yorakpadadi awaba khara adumak university ki oina mayuknaraba yai matam leiringai da problem khudingmak solve tawnaba hotnagani haiki magna makhatana phungdorakpada university asigi makhada leiriba constituents college sing asidasu NEP 2020 mapung fan implement tawdragasu akhanaba subject kharagi oinadi masjid oina implement tawba horagani khudakta NEP implement tawbada khudong sadaba kya mayuknagadabali khudam oina hairabada infrastructure gi award pamadi oza gi award pa kya lakhani lenga ki maikedi su NEP full fledged oina implement tawro haina khangalakpa leitri haina su paus na phungdoraki amaromda Central University ama oriba Manipur University de affiliate tawriba lenga ki college khara ki oza singna phungdorakibada makhoi gi college sing gi oina intake capacity masing hengatpi gi wofam leite amaromda Central University gi makhada leirubana college sing asida handak sahidagi horaga NEP implement tawragani adubu masida oza watpi gi sauna khudong saba sing mayu nagadori masina maram oiraga intake capacity hengatpi gi mutta handarakpa yabagi phibamda leiri masisu wakhal muna khandhawa mathautai hena phungdoraki Makasa tharakpoina mayam Aganipath Protest ki update mayam da phizagi Aganipath Protest Bihar da train kaya mai thakhre internet servicing Thingjinkhr mafam kya da irang thokre Armed Forces ki anauba Aganipath recruitment scheme gi mayok ta miyamna sa tharakliba sathiraba protesting sagol sunumita Bihar gi Madhya Pradesh ki Golar Haryana Uttar Pradesh Rajasthan gi mafam kya amade national capital Delhi da sandokre Aganipath scheme asi Aibapu Ponumita Defense Minister Rajnath Singh Amadi Service Chief Ahumna Lakhokibani scheme asigi makhara Armed Forces ki recruit singna sahi mari sap tawraba matungda tangai fadana recruit star 105 thabaktagi pothagadabani case ayambada graduate amasum pension ki benefit sing yaudana pothagadabani anobi scheme asi Armed Forces da sangningba miyoi singna kanna yaningdaba uli Rahul Gandhi Akhilesh Yadav amasum Arvind Kejriwal yauna opposition leaders singna scheme asigi mayakto wafam kya phongdoktuna ngangki Aganipath scheme gi mayok sa tharagliba protest singa mari leinana train kunthra ga mari hena protest tokre railways ki matuina lebak sin mathuma sa thariba protest asina maramoiduna train humdragani thoi schedule dagi thengna senki sagol sunami ki anganbada Bihar gi Saran district ki manung chanba Saparada khurang khusaunaraba miyoi khangbu khara train ama mai thakre state asigi Babuwada protester singna intercity express amagi course ama mai thabaga loinana carriers adugi thonau sing thuwaiki agency na thadorakwa video amagi matuina protester singna track thingki amasum makoina track sing aduda tire mai thaki makoina Aganipath scheme handoknaba taksilladuna slogan kya lauki Gaya Mungar Siwan Boxer amasum Bagalpur yauna Bihar gi atai mafam singda irang kya thoki Nongada Bihar gi BJP MLA Aruna Devi gi karida anauba recruitment scheme adubo protest toriba army experiencing na attack toki makoina city edura leiriba party gi office mai thaki party gi Sapra town gi MLC Gupta gi yumnasu protesters sing na attack toki Haryana gi Rewari amasum Talwan district sing na su anauba recruitment scheme si ki mayakta protest tharakpadigi madubo lakshina na bohonabda police na baton charge tawga loinana nongthakta nongmaina kaphi Uttar Pradesh ki mafam kya scheme si mayakta miyana protest tawki protest toriba mafam sing adu BJP gi leader amasum minister Yogi Adityanath ki constituency oiriba Gaurapur Agra Meerut Gonda amasum Mathura na singba yauki
आर्म फोर्सेसता चंगबा पामलिबा लेबासिगी नारोलसिंगी डिमांडसिंग ताननबा ऑपोजिशन लीडरसिंग सेंटर तक्सिनख्रे हाइन पाउसना फोंदोरखली अतोप फावमदना पुलिस कांस्टेबल अमा ब्राउन शुगर केजी अहुंगा कोनना फारे सस्पेंड तोख्रे स्टेट गवर्नमेंट वार ऑन ड्रग 2.0 की मनुंग चना ड्रग फाबंगामा पुलिस ता सेल की मनापी दना पुनिंग थोगलबसु ngarang इम्फाल साइकिल लंबी की पुरुम लिकली एरिया नाफ नार्कोटिक एंड अफेयर्स ऑफ बॉर्डर की टीम न फ्रिकिंग अमसुम चेकिंग चथबदा मणिपुर पुलिस डिपार्टमेंट कांस्टेबल ओइना नुपा अमा ब्राउन शुगर किलोग्राम अहुंगा कोनना फारे ड्रग पुरंबा कांस्टेबल थबक तगी सस्पेंड तोख्रे हाइदि ड्रग कोनना फारबा कांस्टेबल अदुगी ममिंगना सलेंथंग किलोंग से कुंथ्रागा मुथु अपोकपगी मिंग थांखो सात किलोंग कावी मा कांगपोकपी डिस्ट्रिक्ट की मनुंग चनबा थांकान 5 विलेज तगिनि हाइदि मणिपुर पुलिस की पीआरओ न थादोरकपा सिरोलमन हाई ngara nungthil pung ahung minute nifu taba matamna na police station की टीम न इम्फाल साइकिल लंबीदा लेबा पुरुम लिकली एरिया दा फ्रिकिंग अमसुम सिकिंग सथबदा साइलेंट थांग किलोंग असि ब्राउन शुगर किलोग्राम अहुंगा कोनना फाबंगखि मापु वंगपोंग तवदा मासी बिष्णुपुर डिस्ट्रिक्ट पुलिस की रिजर्व लाइन द लेबा पुलिस कांस्टेबल अमानि हाइबा खंगमंगखि मवंदगी एसपी बिष्णुपुर न इशू तवबा सर्विस आइडेंटिटी कार्ड सु फंगमंगखि ना पुलिस स्टेशन ब्राउन शुगर केजी अहुंगा कोनना मांगना थोलखिबा रजिस्ट्रेशन नंबर यावदबा हिगोक मसुगी एक्टिवा अमगा कोनना माकपो आइन योएबा फॉर्मेलिटी सिंग लखतुना फाखि माकि मथक्ता एफआईआर अमा लखले सुहाइदि पनबयाई स्टेट गवर्नमेंट वार ऑन ड्रग 2.0 की अकनबा कैंपेन सथरिंगे होकिबा मे थारसु कांगपोकपी पुलिस की टीम अमना हेरोइन किलोग्राम 2.131 गा नुपा अहुम फावद मणिपुर पुलिस डिपार्टमेंट हेड कांस्टेबल अमा यौरमबदगी थबक्तगी सस्पेंड तोखिबा लेखरबनी पोनाफम पॉक्सी फोंग बतो पपाव अमनमो उरखुल की तासर विलेज मसा खंगदबसिंग नुपी मसा अमा किडनैप तौनबा होटनरमले थासिगी ताराद उरखुल टाउन की मयोतांग जोन 2 दा लेब मसागी सही मपलोम सुरबा अंगांग नुपा मसा मसा खंगदबसिंगना किडनैप तौनबा होटनरमगी थौदो इकुई कुइद्रिंगै सेरक्ता ngara उरखुल सब डिवीजन की मनुंग चनबा तासर विलेज मसागी सही तारागा मरीरोम सुरबी नुपी मसा मसा खंगदबा नुपी खरना फानबा होनरमदगी डिस्ट्रिक्ट असिदा लेबा मियामदा खोरांग को साउनबा मदी मी पाइबा पोकले हाइदि तासर विलेज की हेडमैन एएस सिनमी की मतुंगिना किडनैप तौनबा होनरम थौदो दु ngarang ayuk pung 10 मखाइरोम ताबदा थोकिबनी मसागे मयुमदा मथंता लेबी अंगांग नुपी मसा दुबु मसा खंगदबा नुपी मरीना अहानबदा नुंगना थादुना एटेक सथबदगी सोखि मदुना नुपी मसा दु युम मनुंगदा पाखत्तुना सेंसिनबगा लोइनना थोंग लोंचिनखि अदुबु नुपीसिंग अदुना माकपु तानबगा लोइनना थोंग नमखाइनबा होनखि मदुदा पाखत्तुना नुपी मसादुना ममा मपादा फोन तौबदगी मजखंगदबा नुपीसिंग अदु मफम अदु थादोलगा सेनखि मजखंगदबा नुपीसिंग अदु मास्क उपगा लोइनना एन ग्लोबना सिंगबसिंगसु उपि हाइदि केनेप तौनबा होनरamba थौदो अदुबु हेडमैन एएस सिनमीना हक्सिन नुंगांबा फोंदोलदुना मसिगुम्बा क्राइम असि थिंगनबा अकनम सेक्शन थरांगसिंग लोखटबा मथौताइ मसिगुम्बा थौदो असि मतुंग थोलकपा थिंगनबा विलेज असिदा मसा खंगदबा मी सिंग संग थिंगनबा विलेज अथॉरिटी न वरेप लौरे वरेप असि मियामना मपुंग फाना सखतपियु मरकसिदा थौदो दुगी मतुंगना सांसक पुलिस की टीम अमना विलेज अदुदा सतुना थिजिनबा हौरे हाइना पुलिस की मेकेडिगी फोंदोरखली हौजिंगमकी ओइना केस असिदा एफआईआर रजिस्टर तौबदि लेते हाइनसु पाउसना पलखली लोइसलकपोइना नाहारोल थौदांग पॉक्सीदा फोंबा अतोपा पाव मना माक थमाम हौकिफना लरहुलुब GPDR के लिंखत खिबेगी मरम अइब CP दुना कोर्टा क्लैरिफाई तौखरे मेनलैंड इंडिया की मथक्ता लान हौदुना तोंगान कुकी नेशन अमा सेमनबगिदमा ट्रांसपेरेंसी तौबा अमदी कांगलुप मसेल की मरक्ता नुंगसिनदनबा थौसिल सिनबगी चार्सिंग फारबा मीडिया इन्फ्लुएंसर सुसामपुर डिस्ट्रिक्ट की मोलनोम विलेज की माक थामाम हौकिप से कुंथ्रागा तरेट अपोपा लिमखौक से हौकिफना करिगिदमक मान गवर्नमेंट ऑफ द पीपल्स डेमोक्रेटिक रिपब्लिक ऑफ कुकीलैंड GPDR के लिंखत खिबनो हाइबदु माकी रिटन स्टेटमेंट पीदुना कोर्ट ngasi एक्सप्लेन तोखरे ngarang district and session judge Imphal West ta mak thamau hokif ki council na tharakpa maki bell hearing hoba numita maki council na mak thamau hokif masana sign tawduna kari maram gidamak GPDR ke linkhat khibano haibigi application English ta iduna maki council gi kuthangda court ta submit tarakhi mak thamam hokif ki explanation da asumna palli human right activist ama oina koki community gi issue sing dagi thaidok tana lakpani
अमसुंग GPDR की लिंखत्खिबसी कुकी कम्युनिटी की आइडियोलॉजी सिंग प्रजा मियामदा सेंगदोकना अमदि मतम खरगी ओइना मेटर असिदा अवेयरनेस पिनबगी दमक लिंखत्खिबनी अदुगा मांगना GPDR के गमरी लैनना तौगदबसिंग हौजिक तौबलोरे मा ह्यूमन राइट की एक्टिविस्ट सिंगदा attention piba hौरगनी हाइना एक्सप्लेन तौखि माग थमाम हौकिप की रिटन एक्सप्लेनेशन असी कोर्ट सबमिट तौखिबगा लोइनना माग की बेल हियरिंग असी कोर्टना तारबा मतुंग मथंगी हियरिंग जुन कुनगा मथोइदा मतम पिखि ngasi की बेल हियरिंग अदुदा माग की काउंसिल ना रिप्रेजेंट तौखि लोइनना गवर्नमेंट की PP ना रेस्पोंडेंट की रिप्रेजेंट तौखि रेस्पोंडेंट की माइकेदी बेल ऑब्जेक्शन रिपोर्ट पीरदुना असुमना पल्ली माक थमाम हौकिपना GPDR के कौब ललहौब ग्रुप अमा लिंखतुना इंडिया गवर्नमेंट की मथत लान हौदुना इंडिया दगी तोंगान ताना लेबा कंस्पिरेंसी तौवी हाइन इम्फाल PS ता कंप्लेन अमा लाकपदगी माक मथक्ता पुलिस ना इन्वेस्टिगेशन तौदुना लाकपनि अदुगा ग्रुप असिगी थौपुबा मियो अहुंगी ममिंगसु खंगमंगम ख्रैरी मसिगा लोइना माक की मथक्ता पुलिस ना प्रिलिमिनरी इंक्वायरी सथबा मतमदा खंगमंगमले मदुरी मा असि याम एक्टिव ओइबा सोशल मीडिया इन्फ्लुएंसर अमनी मा मतम गे ओइबा सोशल मीडिया की पोस्टिंग दसु खंगमंगमले मा असि एंटी गवर्नमेंट ओइबा मियो अमा ओइबद नतना मिशन प्रजा सिंग द इनसिलगा गवर्नमेंट सेम लोगी मयुक्ता लेफनना बहोनबा मिस अमनी हाइदि मा की एक असिना कंस्पिरेंसी तौदुना टेररिस्ट की थौसल क्या सगतुना टेररिस्ट सिंग की थौंग सथना बहोनरी हाइबसिसु खंगमंगमले बेल ऑब्जेक्शन रिपोर्ट अदुदा सुना पल्ली मदुरी मागना मियोय कयादगी फंड सिंग खोंगली मियोय क्यामसु मागना फंड खोंगटपदा मतेंग पांगली मागना फंड खोंगटपगी थबक तौरिबसि टेररिस्ट एक्टिविटी सिंगदा सिजनबगिनी हाइबगी सिंगनबले लोइनना ग्रुप असिना लेबा असि तंगदु लैता हंदनबा होनबा मदि स्टेट सिक्योरिटी द थ्रेट तौबनी हाइदुना माकी मथक्ता FIR केस US 120B 121-121A 123400 IPCN 1718 UAP Act register तौदुना इन्वेस्टिगेशन तौब हौख्रे हाइना सुपल्ली हौजिक ओइनादि मैम पाउ सुमतांग से लुसिनजरगे मस मैम पुना अनौब अपडेट ngamiनसी and thank you